Mirabai na BBC Indian Sportswoman of the Year 2022 Tokyo Olympic Games ki silver medalist weightlifter Takhre Mirabai chanu na BBC Indian Sportswoman of the Year 2022 Takhre masiga loina na masagi chahi kunganipan surabi Mirabai chanu na award asi thangna na anirak subo ina phangba ahanba athlete su waikre Tokyo Olympic Games ta Mirabai chanu na silver medal phangba India ki ahanba weightlifter waike Mamang sahida mahag na Birmingham Commonwealth Games tasu gold medal lawkhibaga loina na kumjali singani kunganithoi gi World Weightlifting Championship tasu silver medal fangkhe award asige shortlist tawkhiba topa athlete sing adude wrestler Bines Fogat amasung Saksi Malik boxer Nikhat Jarin amade badminton player PV Sindhu ne Manipur gi cricketer ahum Khallakle NCA BCCI gi makhada chaliba chahi asigi April tang kungamari dage Megi tang taragani pan phau pangthokadoriba under 19 boys game da saruk yanabagi damak All India Junior Selection Committee BCCI na Manipur gi cricketer ahum Khallakle haina Manipur Cricket Association gi secretary Laisang Them Ronel Singana thadorokpa cherolaman phongdorokle cherola sina makha taraduna hairiba under 19 boys game da saruk yanaba khalaklaba Manipur gi cricketer ahum adude Lairen Jam Ans Singha Ningthaujam Rahul Kumar Singh amade MD Akil Ahmad Phundrai mayum ne Umang ngak seliva forest guard sing da nongmai chama khusin aduna mathau sangkhre forest staff sing akiba yaudana thabak tawba ngamhalaga ne minister Manipur lenga ki makha da thabak tawriba forest staff sing da matam sangna khusu khulai matik chana phangandavana maram oiraga umang amasung lamlaki sau sek sing ngak sen bagi thabak thauram sing chathabada khudong chadava kaya mayok naramba do ngarang nongmai khusin aduna mathau sangba hokre forest staff sing akiba yaudana thabak tawba ngamhalagani haina forest amasung environment minister TS Bisojin na phongdokre tarahumdoi suba journalist sport meet 2023 hokdokre paumi ki maraktasu sport ki lamda haisingba kaya thorokle S Ranjan All Manipur Working Journalist Union amjuna sinduna numit mangani chumna sathagadaba tarahumdoi suba journalist sport meet 2023 information and public relation IPR minister Dr. Sapam Ranjan masamak yauna All Manipur Working Journalist Union ki president Wangkhemcha samjai galoina na amju gi thaupuba sing amasung paumi sing galoina na chatuna journalist sport meet hokdokpagi maira adu lauraba matungda Manipur Press Club ta maira sukatuna hokdokibane sport meet adu hokdokladuna minister Dr. Sapam Ranjan na hai Manipur amasung sport haibasi tana thanaba yadraba mari lainaribane Lamda masigi miyam da ipau pibagi thabak tawriba journalist sing asidasu top sara khotnabage haithoi singthoi ba kaya yauriba ne ahing nungthil naidana miyam da ipau pibagi thabak tawriba paumi singge mathaudage numit manga asida matam kharadang kai thoktuna sport pangthoktuna makoida yaujariba haisingba siningthina uthongna bagi khudong chaba soidana phanglaga ne thauram hokdokpagi thauram aduda All Manipur Working Journalist Union gi president Wangkhemcha samjai na hai Manipur asi sport ki powerhouse ni hainariba ne amju gi member samnga rom leiriba sigi manungda miyam da ipau pibagi mathakta sana khonabagi lamda haisingba kaya leire makoida lotuna leiriba haisingba kaya ase asigumba sport meet asida khudong saba pire sport meet asida badminton table tennis chess na singba changdam naga ne loina na football volleyball cricket athoi ahen tanaga ne nupi paumi singi marakta amasung nupa paumi singi marakta sana khonabada hisingba kaya leire paumi singi sport asi paumi singbo masa mau fa na thamnaba amasung mayai ka bachanjak tagi lapthong na leina ba wakhalonda pangthokpa ne asigumba sport meet asida union ge member singna thoraktuna mapungpha na saruk yaba si thagat le aroi bada tabiri bapum namak po thagat chare